Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Laibag asigi lanmigi sakti amasung makhagi yamlaba nat amasung sanskriti utopana ngasi pangthokiba humudra marisuba ganatantra divas ki thoidokpa saktam oiki. Manipur su numin asi Imphal gi ऐतिहासिक oirba kangla da pangthoki. Mukhyamantri N Biren hairi uniform natraga civil gi myoising drug puthok pusin tawbada chenarabadi lemna tharoi. Lebagasi ki oina kumsi saigi Padma Award sing lauktopada hanagi kendri mantri Thaunawjom Chawba yaure amasung Manipura lebak ningbi Rani Gaidinlugi Samani Pansuba mapok kumon numita chawna Shraddhanjali katli. Laibag asigi lanmigi sakti amasung makhal makha kya gi yamlaba nat amasung sanskriti utopana ngasi pangthokiba humbudra mari suba ganatantra divas ki thoidokpa saktam oiki. Rashtrapati Draupadi Murmu na lusingduna jati asina Nai Delhi gi Kartabya Pat ki Ganatantra Divas asi pangthoki. Egypt ki Rashtrapati Abdul Fattah al-Sisi na Ganatantra Parade ki athoiba mitung oiki. Ganatantra Divas ki parade asida laibag asigi lanmigi sakti makhal makha gi kala sanskriti Isa iromdom lepchaba ngamnaba lokaliba tabaksing nupida sakti piba amasung anoba Bharat ama thorokpagi saktam sing utki. Manipur dasu humudra mari suba Ganatantra Divas thoram ngasi raija sinthungbada pangthoki. Manipur sarkar na sinduna mapungoiba thoram Imphal ki ऐतिहासिक oirba kangla da pangthoki. Maphamduda Raijapal La Ganesana jati gi machu ahungi phiral pahen ki amadi ningthijaraba mass pass pere amagi salami oki. Kumsi sahi Ganatantra Divas thoramda Police Medal for Gallantry, President Police Medal for Distinguished Service, Police Medal for Meritorious Service amasung Uniform Home Minister's Medal for Excellence in Police Training gi mana punna miyoi tara mangada Raijapal na yentoki. Kumsi sahi Ganatantra Divas thoramda President Police Medal for Distinguished Service amadi Police Medal for Meritorious Service ki mana punna miyoi mangada pire haina lauktoki. Manasing asi lakliba ningtam numi thoramda Mukhyamantri na yentokani. Tungda Anisuba Manipur Rifles ki Commandant Victoria Yengkomna Lusingba Police, CRPF, MR, Sainik School, Home Guard, IRB, NCC, Mairoi Singh amadi tongan ba cultural troops singi punna contingent humbudra henbana saruk yakiba March Past Parade amagi salami Raijapal na oki. March Past Parade du ahanba Manipur Rifles ki parade ground dagi hauraga Kangla fauduna chatlaba tungda amuk parade ground asida loisin ki ahanba Manipur Rifles parade ground da March Past Parade aduda saruk yakiba singbu taramna okladuna Mukhyamantri Nongthomam Bire na hai Raija sa chathariba war on drugs asi mai paktriba phawba changsin kigani handak phakiba drug puthok pusinda chenaba police ki myoi manga adu thabak tagi terminate tawre mahang na hai tungdasu uniform natraga civil gi myoi sing drug puthok pusin tawbada chenaba yaropada lemna amata tharoi mahang hai hanagi kendri mantri Thaunawjom Chawbada Public Affairs ki thabak tharum kaya mai pakna pangthok ki bagidamak Padma Shri mana pirakle thang tagi lamda thoidok hendopa thabak tawbagidamak ke Sanajawba Sharma dasu Padma Shri mana pirakle masigidamak Mukhyamantri na lebak asigi Rashtrapati bu thagatpa phongdokki. Manipur ki miyamna ngasidi Bharat ki Republic Day celebration da Mahairoi Khunai dagi civil society organization dagi community kaya gi representative sing jati punamangna saruk yabirakanda mapung phana ngasi humbudra ga manirak shuba Ganatantra Divas palan pangthokli haibada thodongna lalaroi aduna ngasi gi da participate tawiriba chhatra sing paramilitary forces ki troops civil police ki sainik school ki NCC ki thang ta gi sana konung gi aduna hantakta nauna introduce awa Sagol police ki team, cycle ki police ki team, hongai ba pichibi ki khongsit siga punna chana na bahona rai ba aduguma team mayamama ubusida nungai ba fawi. District Administration Imphal East na sinduna Ganatantra Divas palan Jila asigi Star Sporting Club ground da pangthoki. Thoromaduda Jila asigi Deputy Commissioner Kumantem Dainana jati ki machu ahungi firal pahen ki thoromduda wangang bada Srimati Daina Devi na hai.
Tampakta saramba yumsing tampak hendoraktuna chingya yoshilatli chingthok phawba sokchilakli amadi law kaya ama yum amadi dukan sajinduna mang takshilakli pumnamak asina achoba samasya ama oibatanatana district administration gi achoba challenge ama su oiri hanana mikha ponbegi freedom struggle ni hozikna ching pat turel amadi law kanbagi struggle ni Palantoram asi tongan ba district administration singna raijagi atai jila singda ju pangtoknake Humudra mari suba Ganatandra Dibas thorongi akhanaba pawgi saktam tabiriba pawasi hek loibaga santokani Amaromda korkom yauna aina thingkraba tongan ba lup kayana Ganatandra Dibas boycott toba amasung general strike na maram oidana ngasi Imphal amasung akoibada leiba kaithel amadi dukan sing hangnakide lambida passenger puba gari senakide lanai gari satpagi changsu yamna nemki Imphal da ngasi pangthokkiba humudra mari suba Ganatandra Dibas palanda saruk yakiba Mars Pars Pereta saruk yakiba singi atoi ahen lauktokle Uniform contingent da combined CDO na ahanba BSF na ani suba amasung 6 MR na ahum suba tare School contingent uniform da NCC Senior Year Wing na ahanba 65th NCC Senior Girls na ani suba amasung Sainik School B na ahum suba tare School contingent da National Sports Academy Boys na ahanba Malom Mega High School na anisuba Hindi Secondary amasung TG Higher Secondary na ahum suba tare College kida Manipur College na ahanba GB College amasung DM Science na anisuba amasung ahum suba tare Band party da Young Eagles Brass Band Sagolban na ahanba Geta Tourism na ahanba Cultural Troupe da Rongmai Cultural Troupe None na ahanba amasung Tableau da Horticulture Bibhag na ahanba tare Tabiriba pawasi Akasbani Imphal degini Laibagasi oina kumsi sahigi Padma Award sing lauktokpada Public Affairs ki lamda hanagi Kendra gi Mantri Thaunaujam Chawbada Padma Shri Mana pire Award asi hek piba hauраpadagi haujuk phawbada Public Affairs ki lamda Manipur gi oina Padma Shri Mana phangbasi Shri Chawbana oire Imphal da ngasi pangthokkiba pawgi mifam amada Shri Chawban hai masagi chahi 35 surakpadagi English singa chamapan humbudra ni thoidagi hauna haujik phawbada miyamgi damak angamba thodang laurakkiba adubu sak khangbiduna mana asi mangonda pirakpani mana asi phangnaba honabada mateng pangbirakkiba punamupu mahangna thagapa phongdokki Shri Chawban hai sahi yamsilaklaba maramna haujikti active politics da pothare adumoinamak mahak hek ngamliba makai Laumi Simi Singi, Sanaroi Singi, Amadi, Kunai da Sotarba Kangluk Singi damak angamba togdang sing yakigani. Lawai da pokpa, low uraga, hingjarakpa punchiduna, Prajaga Sevara, Lakpadagi, Punsigi, Taujarakpa do, Madubu, was a Kangi Voina, Sarkara, Manipurda, Aibu Patma City, Award Pivase, Agi Punsida, Sidagi Henanoi by Amuk later. Ain Pankan Lady Mukaidi, Atonba, Laumi Singbu, Cooperator Singbu, Weaker section bu, Sanaroi Singbu, I the grass to Kuntaraga, I am Javakan no Jarangini. Ganatandra Dibas palangi mangon na ngarang Kendra Sarkar na Padma Award sing lauktokibani. Mana lauktopada Padma Award sama taruki manungda Padma Bibhusan taruk, Padma Bhusan mapan amasung Padma Shri Marfudra Mathoi yauri. Maharashtra Kulasandra laikidabagi Humudra mapan suban ningsing thoram ngasi thangmai bangi thau community hall da pangthokre ningthemcha ningsing lupna Justice Committee on Anglo Manipuri War lising machanipan marfudra mathoi Martyrs and Freedom Fighters kanglei paka punna sinba thoram aduda saruk yaraduna Justice Committee ge Chief Consultant Ais Ibotombi Khuman hai Maharashtra Kulachandra matam aduda Manipur gi ningthau oibatanatana British ka sonakhiba lan adugi Manipur gi Supreme Commander ni Asigumba daita leiraban ningthau amagi leikidabagi ningsing thoram pangthoktuna mahaki mafamda ikai khumnaba utpa asi tawpham thokpa thodang amani khanduna thoram asi pangthokpani anta Manipur bada luai si thagi bani ma ase luai gi matam luaraga su ma ase Manipur da changba yada dana Jharkhand am leure akomada thakunda da UP gi aduda mai mapunsi se luai gi bani adugo khoina asumlaba chawhaba Anglo Manipur langja botugi thawai ka malum suna ngasi miro loiba ngasi masa masu loiba apai pai khidikna maki mafan sada ngasumak hai matang lay matang kasaba phangjadana maki da matau khoina nisung tharama pangthong sabase Utra Sanglen Sana Konung Nangasi Sana Konungi Law Tabagi Thoram Pangthokre Thoramasi Seloid Longmai Singi Singkong Dangasi Ayuk Kundam Logda Amai Bina Lokta Rol Saki
ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯔꯥ ꯆꯦꯠꯅꯕ ꯏꯪꯅ ꯄꯥꯟꯅꯕ ꯂꯣꯏꯃꯣꯝ ꯐꯧ ꯃꯔꯥꯡ ꯀꯥꯏꯅꯕ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯔꯤ ꯂꯥꯏꯅꯤꯡꯊꯧ ꯑꯃꯨꯗꯣꯟ ꯊꯧꯒꯜꯂꯨꯞꯀꯤ ꯊꯧꯄꯨꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯑꯊꯨꯕ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯉꯔꯥꯡ ꯔꯥꯏꯖꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯅ ꯂꯥꯏꯅꯤꯡꯊꯧ ꯑꯃꯨꯗꯣꯟꯒꯤ ꯑꯄꯨꯟꯕ ꯂꯝꯒꯤ ꯁꯔꯨꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯃꯤꯌꯝ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯧꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨꯕꯨ ꯂꯨꯞ ꯑꯁꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ आकाशवाणी इम्फाल पाव ताबिरी मणिपुर लेबाक निंबी रानी गाइदिलुगी चामनी पांचुब मपोक कुमोन निमित्ता चावना श्रद्धांजलि कली राज्यपाल ला गणेशन अमसुंग मुख्यमंत्री नोंगथोमम बिरेन लुचिंगदुना मंत्री पुगिदा लेबा रानी गाइदिलुगी पार्कता लेबा महाकी मितमदा लैकतुना इकाई खुमनबा उटकी थौरमदुदा वांगांगबदा मुख्यमंत्री नोंगथोमम बिरेन हाई मणिपुरबु ब्रिटिश की मकुतेगी निंखा तमनबा होनबदा रानी गाइदिलुना अचौबा थौदांग लौखी हाइबसी इतिहासना साखीनी महांगना निंगतम इहोगिदमक लौखिबा थौदांग अदु सखंगदुना प्रधानमंत्री नरेंद्र मोदी ने लुचिंगबा सरकार असिना महाकी मिंगचत हेंगतनबा खोंथांग क्या लौखटली तमेंगलोंग जिला की नुंकाउदा लेबा रानी गाइदिलुगी पोंगनाफम सेंगतनबा लुपा कोटी 15 काइथोकले मुख्यमंत्री ने हाइपोक जदोनांग रानी गाइदिलुगुबा लेखिदबा लुसिंगबसिंगी तुंग इनबा हाइबसी यामनमक तंगाई फदबनी मरमदी लुसिंगबसिंग असिना निंखा तमनबा खक नतना मसागी इजतकीदमक लान थेंगनकी श्री बीरेन हाई लम खुदिमकता चौखटपा अफबा मणिपुर अमा ओइनबगिदमक सरकार मियामना मतेंग पांगबियु रानी गाइदिलुबु मपोक कुमोन नुमित मणिपुर प्रदेश कांग्रेस कमिटी ने सिंधुना इम्फाल लेबा कांग्रेस भवन दा पांगथोकी आकाशवाणी इम्फाल की कैजुअल एडिटर अमसुंग पार्ट टाइम कोरेस्पोंडेंट पीटीसी एम्पेनल तौनबगी इंटरव्यू चलिबा जनवरी था असिगी कुंट्रा अमसुंग कुंट्रा माथोइदा पांगथोकलगनी कैजुअल एडिटर की कैंडिडेट सिंगना जनवरी कुंट्रा की नुमित युंगबा पुंग 12 पैलेस कंपाउंड लेबा आकाशवाणी इम्फाल की ऑफिस दा रिपोर्ट तौरगदबनी पार्ट टाइम कोरेस्पोंडेंट पीटीसी की कैंडिडेट सिंगना जनवरी 18 की अयुक पुंग 10 रिपोर्ट तौरगदबनी कैंडिडेट सिंगना इंटरव्यू नुमित्ता ओरिजिनल सर्टिफिकेट अमसुंग डॉक्यूमेंट सिंग सोइदना पुरकदबनी परीक्षा पे चर्चा की 3 सुबह एडिशन हयेंग नई दिल्ली की तालकोतरा इंडोर स्टेडियम दा पांगथोकलगनी थौरम असिदा प्रधानमंत्री नरेंद्र मोदी ना महिरोई सिंह ओजा सिंह अमसुंग ममा मपा सिंह उनुदना वारी सानगनी महिरोई सिंहना अकी अखंग याउदना निंगथीना परीक्षा थाबा ngamnabagidamak महिरोई सिंहबु पुंगनिंग थोगटपा ओइना परीक्षा पे चर्चा की थौरम असी पांगथोक्तुना लाकपनी प्रधानमंत्री नरेंद्र मोदी की पुंगनिंग विवा मन की बात 43 सुबह तांकक थासी कुमापन की अयुक पुंग 18 आकाशवाणी की थोंगदा संदोकनी प्रधानमंत्री ना वांगांगबा हेक लोइबगा मदुगी मणिपुरी वाहनतोक संदोक्तुना ताहनगनी मसी नुमित अदुगी नुमिदांग पुंग 9 दसु अमुक अन्ना संदोकनी थौरमसिंग असी LRS चुराचानपुरनसु रिले तौदुना संदोकनी मथंगी नुमित्ता पाउमाई मार पाइटे कबुई थादौ माउ अमसुंग तांखुल लोंदा संदोक्तुना ताहनगनी अरोइबदा मरोइबा पाउ लेबाग असिगी लानमीगी शक्ति अमसुंग मखल मखागी यामलबा नाट अमसुंग संस्कृति उथोपना ngasi पांगथोकिबा 63 सुबा गणतंत्र दिवस की थोइदोकपा सक्तम ओइकी मणिपुरदसु नुमित असि इम्फाल की ऐतिहासिक ओइरबा कंगलादा पांगथोकी मुख्यमंत्री नोंगथोमम बिरेन हाइरी यूनिफॉर्म नत्रगा सिविल की मियोइसिंग ड्रग पुथोकपसिन तौबदा चेनरबदी मखोइबु लेमना थारोइ लेबाग असिगी ओइना कुमसी सहीगी पद्मा एवार्डसिंग लाउथोकपदा हानगी केंद्र की मंत्री थौनागजम चौबा यावरे अमसुंग मणिपुर लेबाग निंबी रानी गाइदिलुगी चामनी 5 सुबह मपोक कुमोन नुमित्ता चावना श्रद्धांजलि कटली पाउ लोइजरे।